ꯅꯨꯡꯗꯥꯡ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯃꯁꯦ ꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯉꯁꯤꯒꯤ ꯑꯣꯏꯕ ꯀꯣꯕꯤꯗ-19 ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯃꯤꯑꯣꯏ 39 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, 34ꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 39 ꯅꯧꯅ ꯀꯣꯕꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏ 34ꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯤꯍꯟꯈꯤꯗ꯭ꯔꯦ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯗꯥꯛꯇꯔ ꯈꯣꯏꯔꯣꯝ ꯁꯁꯤꯀꯨꯃꯥꯔ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ 39ꯃꯛ ꯇ꯭ꯔꯥꯏꯕꯦꯜ ꯍꯤꯁꯇꯣꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯕꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯏꯁꯇꯦꯠ ꯑꯁꯤꯗ ꯀꯣꯕꯤꯗ-19ꯒꯤ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 19,983 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 13,352 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁꯇ 1,300 ꯑꯃ ꯂꯩꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ 394 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯈꯤꯕꯒꯤ ꯆꯥꯡ ꯆꯥꯗ 93.13 ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ KCPꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛꯇꯒꯤ ꯈꯨꯃꯨꯖꯝ ꯔꯣꯃꯦꯟ ꯆꯍꯤ 32 ꯑꯄꯣꯛꯄ KH ꯀꯨꯟꯖꯣ ꯍꯥꯏꯕ KCPꯒꯤ ꯀꯦꯗꯔ ꯑꯃ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯖꯣꯒꯦꯁꯆꯟꯗ꯭ꯔ ꯍꯧꯕꯤꯖꯪꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯤꯌꯥꯝꯒꯩ ꯃꯅꯤꯡꯂꯩꯗ ꯑꯆꯠ ꯑꯋꯣꯡ ꯆꯦꯛ ꯇꯧꯕꯗ ꯐꯥꯔꯦ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 15ꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯄꯨꯂꯤꯁꯀꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯔꯥꯟꯕ ꯄꯥꯎꯅꯤ꯫ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯨꯞꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ꯫ ꯂꯨꯞꯀꯤ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯃꯍꯥꯛꯀ ꯂꯨꯞꯀ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯁ꯭ꯄꯤꯁꯦꯜ ꯁ꯭ꯇꯦꯇꯁ ꯐꯣꯔ ꯃꯅꯤꯄꯨꯔꯒꯤ ꯃꯤꯐꯝ ꯋꯥꯔꯦꯞ 5 ꯂꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯍꯤꯡꯃꯤꯟꯅꯅꯕ ꯌꯥꯕ ꯑꯣꯇꯣꯅꯣꯃꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯁꯨꯅꯤꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯁ꯭ꯄꯤꯁꯦꯜ ꯁ꯭ꯇꯦꯇꯁ ꯐꯣꯔ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯑꯃꯉꯁꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ 5 ꯑꯃꯁꯨ ꯂꯧꯈ꯭ꯔꯦ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯅ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯈꯨꯗꯣꯡ ꯆꯥꯍꯜꯂꯣꯏ꯫ ꯃꯅꯤꯄꯨꯔ ꯁ꯭ꯄꯤꯁꯦꯜ ꯁ꯭ꯇꯦꯇꯁ ꯄꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯃꯁꯤꯒꯤ ꯃꯐꯝ ꯑꯃ ꯂꯩꯍꯟꯕ꯫ ꯗꯤꯐꯦꯟꯁ, ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯔꯤꯂꯦꯁꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯔꯒ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯁꯤꯟꯅꯕ꯫ ꯃꯊꯧ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯁꯦꯝꯗꯣꯛꯍꯟꯕ꯫ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯂꯝꯗ ꯑꯍꯦꯟꯕ ꯄꯥꯡꯒꯜ ꯄꯤꯕ꯫ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯄꯥꯏꯈꯠꯂꯕꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤꯡ ꯁ꯭ꯇꯦꯠꯀꯤ ꯁꯔꯨꯛ ꯑꯣꯏꯍꯟꯕ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3ꯕꯨ ꯄ꯭ꯔꯣꯚꯤꯟꯁꯟ ꯑꯃ ꯍꯥꯞꯇꯨꯅ ꯁꯦꯝꯗꯣꯛꯄ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯕ꯫ ꯃꯁꯤꯗ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯐꯨꯔꯨꯞꯁꯤꯡ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯈ 2 ꯈꯨꯗꯤꯡꯒꯤ ꯃꯤꯍꯨꯠ ꯑꯃꯃꯝ ꯌꯥꯎꯍꯟꯕ꯫ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯕꯨ ꯁ꯭ꯄꯤꯁꯦꯜ ꯁ꯭ꯇꯦꯇꯁ ꯐꯪꯅꯕ ꯃꯤꯌꯥꯝꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ꯫ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯁꯦꯝꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯕꯨ ꯁ꯭ꯄꯤꯁꯦꯜ ꯁ꯭ꯇꯦꯇꯁ ꯐꯪꯅꯕ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯇ ꯄꯤꯁꯤꯟꯒꯗꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯗ꯭ꯔꯥꯐ ꯇꯧꯕ꯫ ꯑꯔꯣꯏꯕ ꯋꯥꯔꯦꯞꯇ ꯂꯧꯈꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯀꯣꯀꯣꯃꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕ ꯍꯥꯏꯅꯁꯨ ꯃꯌꯥꯝ ꯄꯥꯎꯆꯦ ꯑꯁꯤꯅ ꯆꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯆꯪ ꯑꯣꯏꯕ ꯄꯣꯏꯟꯠ ꯈꯤꯇꯪ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯒꯦ꯫ ꯑꯀꯛꯅꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯍꯟꯗꯕ꯫ ꯃꯅꯤꯄꯨꯔ ꯁ꯭ꯄꯤꯁꯦꯜ ꯁ꯭ꯇꯦꯇꯁ ꯄꯤꯕ꯫ ꯗꯤꯐꯦꯟꯁ, ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯔꯤꯂꯦꯁꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯔꯒ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯁꯤꯟꯅꯕ꯫ ꯁ꯭ꯇꯦꯠꯇ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯄꯥꯏꯈꯠꯂꯕꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤꯡ ꯁ꯭ꯇꯦꯠꯀꯤ ꯁꯔꯨꯛ ꯌꯥꯎꯍꯟꯕ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3ꯕꯨ ꯄ꯭ꯔꯣꯚꯤꯟꯁꯟ ꯑꯃ ꯍꯥꯞꯇꯨꯅ ꯁꯦꯝꯗꯣꯛꯄ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯕ꯫ ꯃꯁꯤꯗ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯐꯨꯔꯨꯞꯁꯤꯡ ꯑꯃꯗꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯈ 2 ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯌꯥꯎꯍꯟꯕ꯫ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯁꯦꯝꯕ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯗꯤ ꯖꯨꯔꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟ ꯀꯅꯥꯅ ꯁꯦꯝꯈꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯪꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯅ ꯗꯤ ꯖꯨꯔꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯏꯟ ꯑꯦꯛꯖꯥꯏꯜ ꯂꯟꯗꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯝꯕꯦꯝ ꯕꯦꯔꯦꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯁꯤꯡꯅ ꯁꯦꯝꯈꯤꯕꯅꯤ꯫
कुमजा इंग लिसिंग चमापन कुंथ्रागा तरेत गवर्नमेंट ऑफ इंडिया एक्ट 1935 की मखादा इंडिया दगी बर्मा तोखाइब लमदम अमा ओइना खाइदोखिबनी मखा ताना मणिपुर सु एक असिगी मखादा इंग लिसिंग चमापन निफुगा तरुकता तोखाइब लेबा अमा ओइखी मणिपुर की ngam मनुंगदा लेबा मियोइसिंग इंडियन नते मखोय मणिपुरीनी इंडिपेंडेंस एक्ट 1947 की मखादा इंडिया बु अनि थोकना हाइबदी इंडिपेंडेंट डोमिनेंट ऑफ इंडिया अमसुम पाकिस्तानी डोमिनेंट ऑफ इंडिया ना इंडिया की सरुक ओइना लेहौरगा पाकिस्तान तोखाइबा लेबा अमा ओइन इंग्लिश सिमुगा चमापन निफुगा तरेत की अगस्त तरागा मंगादगी लेरखरबने मणिपुर असि साउथ एशिया दा मनिंग मखा तंबा लेबा अमा ओइरी लंदन दा लेरिबा दिजोरी गवर्नमेंट ऑफ मणिपुर ना भारत लेंगाक्ता अमुक्का हना अकनबा वाफम फोंगदोलदुना मणिपुर की इंटरनल सॉवरेंटी दा इंडिया लेंगाकना आयत अपन पीगनो मतम अमगी नागा हिल्स हौजिकना भारत की नागालैंड अमसुम लुसई हिल्स हौजिकना भारत की मिजोरम लोइना पाकिस्तान दा बलूचिस्तान सिंगसी गवर्नमेंट ऑफ इंडिया एक्ट 1935 अमसुम इंडियन इंडिपेंडेंट एक्ट 1947 की मतुंग इना ट्राइबल एरिया ngakतनी ट्राइबल एरिया सिंग असि मपुंग फाब स्टेट अमा नते मपुंग फाब स्टेट अमा ओइरकनबा खुमांग चौसिलकलिबा ngakतनी नागा हिल्स हौजिकना भारत की नागालैंड असिदा नागा इशूगा मरी लेनबा चे सांग सिंग खुदिमा अखोइदा लेरी मणिपुर अमदि धर्म की मियाम सिंग इंडियन ओइना उबा यारोय दिजोरी गवर्नमेंट ऑफ मणिपुर न इंडिया लेंगाक्ता अमुक हन्ना निंगसिंगली मदुदी इंडिया लेंगाकना मतमदुगी ब्रिटिश लॉ अमदि इंटरनेशनल लॉ की मयोक्ता अरानबा अमदि इलीगल ओइबा थवोंग क्या सथरी हैबसि खंजिनगदबने यूनाइटेड नेशन की मेंबर अमा ओइना मणिपुर की निंगतमदा आयेत पीगनो हौजी अखोय पुनमक मनिंग तंबा लेबाक अमगिदमक पुनसिनबा मतम ओइरे हाइरेनसु पाउसिन मखाताना फोंदोरग लोइसिलकपोइना अतेनबा तोप मरुइबा पाउंग खतंग मैम शेयर तौजरमगे लोइसिलकपोइना तोप मरुइबा पाउ मना लेंगाकना अखंग हई सिंगतानारगा हौजिक चनरिबा ILPC की अकनब बेस ईयर थमु स्टूडेंट विंग हेन मपुंग फानब होम डिपार्टमेंट की अखनब सेल अमा हंगदोक्तुना येंगसिलहलु सजत लेंगाना अखंग हई सिंगतानारगा मणिपुर चनरिबा ILP असिगी कट ऑफ बेस ईयर थमनब होटनबियु हाइना JCIPS स्टूडेंट विंग फोंदोखरे ngasi JCILPS की ऑफिस ता पांगथोप पाउगी मिफम अमदा जॉइंट कमिटी ऑन इनर लाइन परमिट सिस्टम स्टूडेंट विंग की कन्वेनर सजत बुयामयुम न हाई JCILPS ना मतम क्यागी ममांग हौदुना मणिपुर ILP सना हंदुना लमदम असिगी येलहोमी सिंगी सक्तम अमदी ना सनबीबु ngakतुना थमनब वकत क्यागा लोनेना खोंजंग क्या संगसिनदुना ngasi फौबा लागली अदो मोइनमा हौखिबो कुमजा इंग्लिश इंगनि तरागा मपन की डिसेंबर सेसत मपन इंडिया की पार्लियामेंट पुथोरक्तुना था अदुमकी सेसत तरागा मथुइदा मणिपुर ILP सना हननबा इंडिया की प्रेसिडेंट अयिबो खुयक पीदुना गेजेट फोंखि मसिगी मतुंग कुमजा सतलिबा सही असिदगी जनवरी सेसत अमदा मपुंग फाना मणिपुर सनबा होवनखि सनबा हौखिबगे इरोइनना परमिट सिंग पीबा हौखिबने मिकुप अदुदा मणिपुर मतम क्यागी ममांगदगी ILP गिदमा खोंजंग चंगसिलंबा मियाम हरावबा फोंदोनखिबनी हाइनसु पाउसिना मखाताना फोंदोरक्ली।